Samudra mapanda laiba sahar amada yamna ina kaira khunba nupa ama lairami. Nupa asigi masanupa ahum aduga masanupi ahum amasu lairami. Masanupi amagi mamingna yamna phajai haiduna beauty kawi. Aduga atopa masanupi sing adudi mamingna Rosalyn amadi Hortensia kaurami. Makhoi anidi yamna su tanba nupi ngaktani aduga miga tinabasu yaramde. Adubu beauty hairibi masanupi asidi makhoi anidagi khara tongali. Mahakti masak phajaba khakta natana yamna su minungsi sawi aduga miga loina tinabasu yamna nungairami. Mahaki masam adu ngangleinaba machugi samlangni yamna su sangi. Mahakti mayumda laiduna lairik laisu pabasu yamna pamlami aduga piano khongbasu yamna pamlami. Beauty ki mapa asi hidinga lalonba nupa amani. Nongmadi mahaki pot purakpa jahas adu samudrada lupkhiduna paisa mayam ama manglami. Nongmadi mahaki masasing aduda mahaki paisa sing adu ayambana loina mangkhre haina hairami. Makhoi hauzik lairaba haibadu oire. Maram asina makhoina hauzik leinariba chawraba yum adu thadoktuna athapa khungang amada chatlasi haina hairami. Atanbi masanupi anidi mapana hairiba adu yaninglamde. Masanupa ahum adudi makhoigi maraibakta tamlambani haina khandoklami. Aikhoi hauzik amuk hanna thabak kanna su nomba tabani haina mapana hairami. Mapana thabak suba haurasi haiba aduda atanba masanupi ani adudi makhoidi thabak suba ngamloi aduga makhoi khungangda leibasu pamde haina kaptuna mapada hairami. Beauty su mapagi matau aduda nungai tabadi poklami adubu mahakti macin manaw anigi matau gumna kaplamde. Mahangna macin manaw sing aduda hairami. Aikhoi thabak suduna amuk hanna nungai na hingnaba honasi. Madudagi makhoigi imung manung adu athapa khungang amada hongtharami. Aduga makhoi apikpa yum amada lairami. Rosalyn amadi Hortensia di thabak amatta suramde. Makhoi anidi nongan badagi numit taba phawba tumduna lay aduga nungthilgi matamdana lairak khulakta chatlami. Rosalyn hai ai hakti khungangda leibasi yamna hainade mafam asida karisu tawningai leite. Hortensia na amuk hai ai haksu mafam asida leibase yamna hainade mafam asida di cinema drama hall su amatta leite aduga phajaba phirol singsu setpa phangde. Isung imanaba singsu amatta leite. Rosalyn beauty ubada sauraduna hai beauty du yengo mahakti mafam asida thabak susui aduga mahak kayada sunungaina leiriba. Beauty ki mapana beauty da hai ibema nahak thabak su yamna kanna sui aduga nongmata su nahak ki maithong aduda awabagi mami amatta tade nungtigi harauta yamna adumak lei nahak asi kayada tangkhraba ichanupino. Sahi ama lairaba matung beauty ki mapagi yamna maru oiba chithi ama laklami. Mana mahaki masasing adu kaushilami aduga chithi adugi marol adu taw haina hairami. Chithi aduda asumna hairami madudi mahaki mangkhre haina lairamba hi adu phangle. Manglamdre aduna mahak mafam aduda laklo. Masasing adu yamna haraurami. Pau adu angakpa amadi nungaiba pauni haina makhoi masel amana amada hainarami. Mapana hairaki aigi mangkhraba hi adu amuk phangle aigi potchai sing adu amuk hanna phangle. Rosalyn hairaki aikhoi amuk hanna inak khullani phajaba phirol sing leiba phanglagani. Hortensia na amuk hairaki aikhoi hanagi yum phajaba aduda amuk hanna leiba phanglani. Saharda amuk hanna leiba phanglani kayada nungairaba. Mapana mahak numit aduda mahaki hi leire hairiba hithangpham aduda chatlage haina hairami. Mapana chatlani haiba aduda Hortensia na mahaki phurit phirol phajaba khara leiraku haina hairami. Aduga Rosalyn nasu mahaki su khongup phajaba amadi sana lupa mayam ama leiraku haina mapada hairami. Beauty ki mapana beauty da yengi aduga mahaki di kari leiraku haibano haina hangi. Beauty na khumi ipai bungo ai hakki di kanadabada paisa mayam ama tinghanbiganu
Madugi mahut fajaraba gulab ama aihakkidamak pubirau. Beauty ki mapa adu hithangpham aduda chatkirami aduga mahaki hi adu thirami. Mahaki hi adu phanglabada yamna haraurami adubu hi manung aduda pot chaidi amatta yauramdre. Mahangna khalli aihaki laibak asi kayada thikhrabano. Asuk nungaitaba paw asi aihaki isasing aduda karamna tamlugani. Mahangna mayumda halakpada umang ama phawduna laklami. Numit adu nungsit jamna sitli amadi un mayam amasu tarami. Mahak umang aduda lambil lamaknarami. Mahangna khalli aihangna leiriba asibu kadaidano ai kadaida chatkani ingbana su loire chokthabana su loire. Umang aduda lamhui kharana khongbagi makhol tarami. Makhol adu tabada mahak kiba phawraklami. Mahangna mafam aduda umang aduda chawraba lanbam ama leiramba urami. Lanban adugi thongnautsing aduda maingal su urami. Mahangna khalli mafam aduda leiriba miyoising aduna mahakki mateng soidana pangbigani haina. Lanban adugi manakta leiba sagol sang amada mahakki sagol adu punsilami aduga chawraba thongjau adugi manakta changchillaki. Mahangna chawraba thong adu thilami adubu kana amatana thong adu hangdoraklamde paukhum amata piraklamde. Ngaihakti mahak thong adugi mapan aduda ngairami adubu kana amatana paukhum piraktaba aduda mahak thong adu hangdoktuna changchillaki. Mahangna hek changchillakpaga mai hauduna leiba chawraba ka ama urami. Ka aduda chawraba table amada chana thaknaba acha athak mayam ama pareng sana thamlami. Beauty ki mapa adu ingmanbadagi mahak mai adugi manakta changsinduna mai teklami. Mahangna khalli kayada ngakhraba mafamno chawraba mafam asida kana amata suleiba ude. Mahak chak yamna lamlaklami. Madudagi mahakna table aduda changsinduna mafam aduda leiriba chana thaknaba mayam adu lauduna charami. Chak toklaba matung mahak tumninglaktuna mafam aduda leiba phamung amada tumthakhirami. Mathangi ayukta mahak tumba hogalaklami. Mahakna tumba hogalakpa matam aduda mahakki manakta setna chanaba mafi marol khara leirami. Mahakna amuksu khalli kayada ngakhraba mafamno firol kharasu thambiramle. Mafam asida kanagumba yamna pukchel chawba miyoi ama soidana leiramgani. Mahakna thongnau aduda yengthokluba matam adudadi ngarang numidang un mayam amata hauba adu su taramdre. Numit tholaktuna yamna phajaba numit ama oiramle. Aduga laikol aduda phajaraba lei mayam amasu satlami. Mahak mafi marol chechilduna ngarangi mahakna mai tiklamba chawraba ka aduda amuk thoraklami. Ka aduda leiramliba sanglaba table aduda ngasisu asa athak amadi haira mayam ama adumak leiramli. Mahak table aduda phamthai aduga aihakbu changlen asi pijabibagidamak thagatchari haina hairaga mafam aduda mahangna amuktang leiduna yengi. Adubu kana amata uramde. Mahak chaba yama chasille aduga mayumda hallagi haina khalami. Mahak lanban adudagi amuk thoglaki aduga sagol sangdagi mahaki sagol adu lawthoklami. Mafam aduda leiriba laikol aduda fajaraba gulab khara chaliba adu mahangna urami. Mahangna khalli aigi isanupi beauty na mahaki gulab ama puraku haikhibani. Maram asina mahangna mafam aduda satlamba khwaidagi phajaba gulab ama heklami. Khanghaudana mahangna mafam aduda law khongbagi makhol ama taraklami. Maning leiduna yengthorakpada mahakki maningda yamna tamthiba manba hingchaba ama leptuna leirami. Hingchaba aduna beauty gi mapada hairaki. Nahakti yamna phattaba mini. Nahangna aigi lanban asida lakle. Aina nangi na thwai kanbire. Saksu mafam asida pijabire. Aduga tumbasu mafam asida tumhanbire. Aduga nahangna aigi laikol asidagi khwaidagi phajaba gulab ama hektatle. Masigidamak nahak siba tabani. Beauty gi mapana kaptuna haijaraki. He pukchel chawraba aihak soikhre lankhre. Gulab asi hekpa yade haibadi aihakti khanghaudre. Nahak aingonda amuk hanna sauraganu. Aina hekliba gulab asidi aihaki isanupi amagidamak hekpani. Hingchaba aduna amuk hairaki.
ꯑꯩꯒꯤ ꯏꯃꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯧꯗꯦ, ꯑꯩꯒꯤ ꯃꯤꯡꯗꯤ ꯕꯤꯁ ꯀꯧꯏ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯕꯤꯁ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯩ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯍꯦꯛꯄꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯅꯪꯒꯤ ꯃꯍꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯅꯠꯇꯦ, ꯃꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯃꯈꯣꯏ ꯁꯤꯕ ꯄꯥꯝꯂꯣꯏ꯫ ꯕꯤꯁꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛ ꯑꯣꯏꯅ ꯁꯤꯒꯗꯕꯅꯤ꯫ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤꯗꯃꯛ ꯁꯤꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯕꯤꯁꯇ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯕꯤꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯨ, ꯃꯐꯝ ꯑꯗꯨꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯎꯄꯨ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯥꯞꯅꯤꯡꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯖꯈꯣ꯫ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥꯁꯨ ꯃꯍꯥꯛꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯎꯄꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯦꯛꯂꯛꯄ ꯒꯨꯂꯥꯞ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯕ꯭ꯌꯨꯇꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯅ ꯍꯟꯗꯛ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯑꯃꯗꯤ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ, ꯕꯤꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯃꯥꯅ ꯂꯤꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯔꯣꯖꯥꯂꯤꯟ ꯑꯃꯗꯤ ꯍꯣꯔꯇꯦꯟꯁꯤꯌꯥꯅ ꯃꯄꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯌꯨꯇꯤꯗ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯒꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯒꯨꯂꯥꯞ ꯑꯗꯨ ꯄꯥꯝꯂꯨꯕꯒꯤꯅꯤ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯗ ꯇꯥꯏꯅꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯤꯕ ꯌꯥꯔꯣꯏ, ꯃꯄꯥꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯣꯏꯅ ꯕꯤꯁꯅ ꯂꯩꯔꯤꯕ ꯂꯥꯟꯕꯟ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯏꯆꯜꯅ ꯀꯔꯤꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ? ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯌꯨꯇꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯅꯈꯣꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯃꯗꯤ ꯃꯍꯥꯛ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯈꯣꯏꯅ ꯃꯍꯥꯛ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ, ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯏꯄꯥꯅ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯕ꯭ꯌꯨꯇꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯄꯥꯅ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯗꯁꯥ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯍꯟꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯃꯍꯥꯛꯅ ꯆꯠꯄ ꯌꯥꯔꯣꯏ, ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯕ꯭ꯌꯨꯇꯤꯗ ꯃꯍꯥꯛ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯌꯨꯇꯤꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯣꯔꯇꯦꯟꯁꯤꯌꯥ ꯑꯃꯗꯤ ꯔꯣꯁꯥꯂꯤꯟꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯕ꯭ꯌꯨꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯕꯤꯁꯀꯤ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯕꯟ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯡꯂꯕ ꯇꯦꯕꯜ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯗු ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯄꯣꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯕꯤꯁ ꯂꯥꯛꯂꯦ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯕꯤꯁ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯕꯤꯁꯀꯤ ꯊꯤꯔꯕ ꯃꯃꯥꯏ ꯑꯗꯨ ꯎꯕꯗ ꯕ꯭ꯌꯨꯇꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯥꯜꯂꯤ ꯍꯥꯏꯅ꯫ ꯕꯤꯁꯅ ꯕ꯭ꯌꯨꯇꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯕꯤꯁꯇ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ
ꯒꯨꯂꯥꯞ ꯑꯗꯨ ꯍꯦꯛꯄꯒꯤꯗꯃꯛ ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯟꯖꯔꯦ꯫ ꯕꯤꯁꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯇꯤ ꯍꯌꯦꯡ ꯑꯌꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ꯫ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ?" ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥꯅ ꯕꯤꯁꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯃꯍꯥꯛ ꯆꯠꯈ꯭ꯔꯣ, ꯃꯍꯥꯛ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯃꯈꯣꯏ ꯊꯧꯅꯥ ꯐꯒꯗꯕꯅꯤ, ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯣꯏ, ꯃꯍꯥꯛ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕ꯭ꯌꯨꯇꯤꯅ ꯃꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯃꯪ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, "ꯕ꯭ꯌꯨꯇꯤ, ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯃꯄꯥꯗ "ꯀꯞꯀꯅꯨ, ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯄꯥꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯄꯥ ꯑꯗꯨ ꯕꯤꯗꯥꯏ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯃꯈꯜ ꯁꯨꯅ ꯅꯤꯡꯊꯤꯅ ꯃꯁꯥ ꯅꯥꯟꯅ ꯍꯧꯔꯝꯃꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯁꯥꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯥ ꯑꯃꯒꯤ ꯊꯣꯡ ꯑꯃꯗ "ꯕ꯭ꯌꯨꯇꯤꯒꯤ ꯀꯥ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯨ ꯅꯥꯟꯅ ꯐꯖꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯐꯖꯔꯕ ꯐꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯊꯦꯠꯂꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯄꯤꯌꯥꯅꯣ ꯑꯃꯁꯨ ꯂꯩꯔꯦ, ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ, ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯉꯁꯤ ꯑꯁꯤ ꯑꯩꯍꯥꯛꯄꯨ ꯆꯥꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯅꯤꯡꯕ ꯃꯥꯜꯂꯤ." ꯃꯗꯨꯗꯒꯤ ꯕ꯭ꯌꯨꯇꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯥꯒꯦ ꯍꯥꯏꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, "ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯕ꯭ꯌꯨꯇꯤ, ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯤꯕ ꯇꯧꯒꯅꯨ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯄꯥꯝꯗꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯛꯇ ꯅꯠꯇꯅ ꯍꯣꯔꯇꯦꯟꯁꯤꯌꯥ ꯑꯃꯗꯤ ꯔꯣꯁꯥꯂꯤꯟꯁꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯕ꯭ꯌꯨꯇꯤ ꯂꯩꯇꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯌꯨꯇꯤꯅ ꯈꯜꯂꯝꯃꯤ, "ꯕꯤꯁꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯊꯧꯖꯥꯟꯕꯤ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛ ꯀꯤꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯔꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯌꯥꯅꯣ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯄꯤꯌꯥꯅꯣ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯌꯨꯇꯤ ꯄꯤꯌꯥꯅꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯈꯔ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯗꯤ ꯑꯌꯦꯛꯄ ꯂꯥꯏ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ khara amana ayek palai yauramde. Lai mayam ama yauba lairik ama amuk paikhatlami aduga lairik aduda yauriba laising adu mathang mathang yenglami. Madudagi mahakna lairik aduda gulab ki ayek palai mayam ama urami. Lai mayam adu urubadagi mahak asengba gulab sing adu amuk yenglami. Madudagi mahakna lanban aduda lairiba laikol aduda amuk thoklaktuna nungthil chupa ama mahak laikol aduda lai yengduna lairami. Lai mayam adu yengjaraga mahak harauzarami. Numidangi matam yausillaklabada mahak chak chafam table aduda phamtharami. Mafam aduda bis changlakpagi makhol tarami. Makhol adu tabada
ꯕ꯭ꯌꯨꯇꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ, ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯕꯤꯁ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯕꯤꯁꯇ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯥꯅꯤ, ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯌꯥꯕ꯭ꯔꯥ? ꯕ꯭ꯌꯨꯇꯤꯅ ꯀꯔꯤ ꯋꯥꯍꯪꯅꯣ? ꯃꯍꯥꯛꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯁꯅ ꯕ꯭ꯌꯨꯇꯤꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕ꯭ꯌꯨꯇꯤ ꯃꯤꯀꯨꯞ ꯈꯔ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯌꯥꯝꯅꯗꯤ ꯊꯧꯖꯥꯜ ꯍꯩ꯫ ꯕꯤꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ, ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ꯫ ꯑꯩꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯖꯥꯜꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯕ꯭ꯌꯨꯇꯤ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯋꯥꯕ ꯇꯧꯔꯒꯅꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ꯫ ꯕ꯭ꯌꯨꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯅꯁꯛ ꯊꯤꯖꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯗꯤ ꯌꯥꯝꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯨꯝꯕ ꯃꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯕꯤꯁꯅ ꯕ꯭ꯌꯨꯇꯤꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯒꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯌꯨꯇꯤꯅ ꯕꯤꯁꯄꯨ ꯀꯤꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯤꯁꯅ ꯕ꯭ꯌꯨꯇꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯌꯨꯇꯤ ꯃꯁꯥ ꯑꯗꯨ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯁ ꯁꯥꯎꯔꯝꯃꯤ꯫ ꯕꯤꯁꯅ ꯁꯥꯎꯕ ꯎꯕꯗ ꯕ꯭ꯌꯨꯇꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯁ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕ꯭ꯌꯨꯇꯤ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯩꯔꯛꯄ ꯊꯥ 3 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯅꯣ ꯈꯣꯡꯂꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯋꯥꯡ ꯑꯋꯥꯡꯕ ꯎꯄꯥꯜꯁꯤꯡ ꯑꯃꯗꯤ ꯃꯆꯨ ꯊꯟꯅ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯍꯥꯛꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯄꯔꯐ꯭ꯌꯨꯝꯁꯤꯡ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕ꯭ꯌꯨꯇꯤ ꯅꯨꯃꯤꯠ khudingi mahakna mapagi amadi imung manungda leihoriba machin manawsinggi wakhal khalami. Mahakna makhoibu yamna uninglami. Numit khudingi bisu numidangi chaklen matam aduda beauty gi manakta laklami. Makhoi anina chaklen chaminaduna nungai raba wari kaya amasarami. Beauty hojikti biski athiba masak adu ubada kidre. Numit khudingi bisna beauty da chap manaba wahang asi adumak hanglami. Mahak luhong na si yabra haiduna hanglami. Beauty na mahak luhong ba pamde haina adumak hairami. Noong madi beauty na bista mahang na numit khudingi chap manaba wahang asi adumak hangduna layriba asi karigino haina hairami. Bis na amuk maramdi mahang na yare haiba wahay adu taning badagi hanglibani haina hairami. Beauty na amuk hay adubu ay hakti nahakya luhong ba sungam ngamloy. Bis mathwayam na warami. Mahaki mataw aduda beauty na amuk hayrai. Ay na nahakka luhong ba yadrabasu ay di nahaki marup adumak oyduna laygani. Bis na makatarai. Nahak ase angak pa marup amani. Beauty na amuk mahaksu angak pa marup amani hayna mumunok na hayrami. Bis na hayrai. Ay hak hangi ay gitsak asi yam na ti. Adubu ay di nahaku thamoy seng na nungsi. Nahaka layminaraga ay hak yam na nungayjay. Nahak ay gi iphamdagi thadoktu na chatkino. Mahaki wahay sing adu tabada beauty gi mamay adu ngaksang ngangsinki aduga mahak mikup khara tumina layrami. Madudagi beauty na amuk harai ay gi kagi phaklang aduda theliba mingsel aduda nungtigi ay gi ipa adu ui. Mahangna ay hak asi sikre hayna khalli. Maram asina mahak mathway yamna ware. Aigi ichesing adusu loina luhongkre. Aigi ibungsing adusu loina satnakre. Aigi ipa adu ay hak yamna uningi.
ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯍꯥꯛ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ, ꯅꯍꯥꯛꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯕꯤꯁꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯍꯥꯛ ꯆꯠꯄ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯕ꯭ꯌꯨꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯧꯔꯨꯒꯅꯨ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ꯫ ꯕꯤꯁꯅ ꯑꯃꯨꯛ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯌꯦꯡ ꯑꯌꯨꯛ ꯑꯁꯤ ꯆꯠꯈ꯭ꯔꯣ, ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯈꯨꯗꯣꯞ ꯑꯁꯤ ꯅꯍꯥꯛꯀꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯒꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕ꯭ꯌꯨꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤ ꯎꯕꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯁꯨ ꯃꯄꯥ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯕꯤꯁꯀꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯌꯨꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯗꯒꯤ ꯐꯖꯔꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡ ꯑꯗꯨ ꯕꯤꯁꯅ ꯃꯍꯥꯛꯀꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯍꯥꯛꯀꯤ ꯐꯖꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯤ, ꯑꯗꯨꯒ ꯈꯨꯗꯣꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯃꯄꯥꯗ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯍꯣꯔꯇꯦꯟꯁꯤꯌꯥ ꯑꯃꯗꯤ ꯔꯣꯁꯥꯂꯤꯟꯗ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯕꯤꯁꯅ ꯅꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯄꯥꯅ ꯕ꯭ꯌꯨꯇꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯅꯪꯒꯤꯅꯤ, ꯅꯍꯥꯛꯀꯤ ꯅꯆꯦꯁꯤꯡꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯄꯨ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯔꯣꯖꯥꯂꯤꯟ ꯑꯃꯗꯤ ꯍꯣꯔꯇꯦꯟꯁꯤꯌꯥ ꯃꯅꯥꯎꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯔꯣꯁꯥꯂꯤꯟꯅ ꯕ꯭ꯌꯨꯇꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯔꯣꯁꯥꯂꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯡꯂꯕꯁꯨ ꯂꯤꯌꯨ, ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛ ꯇꯥꯒꯦ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯁꯥꯂꯤꯟꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯐꯖꯅ ꯌꯦꯡꯕꯤꯗꯦ, ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯕꯤꯗꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯔꯇꯦꯟꯁꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯆꯥꯛꯀꯧꯒꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯅ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯗ ꯃꯍꯥꯛꯀꯤ ꯕꯤꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯝꯃꯤ꯫ ꯕꯤꯁꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩ꯫ ꯑꯩꯍꯥꯛꯇꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ, ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯑꯃꯗꯤ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯕꯤꯁ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯣꯁꯥꯂꯤꯟꯅ ꯌꯥꯝꯅ ꯀꯜꯂꯛꯅ ꯍꯣꯔꯇꯦꯟꯁꯤꯌꯥꯗ ꯍꯥꯏ, ꯕ꯭ꯌꯨꯇꯤꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕ! ꯃꯍꯥꯛꯇꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯗꯦ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ! ꯍꯣꯔꯇꯦꯟꯁꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏ, ꯆꯨꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ꯫ ꯃꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯐꯕ ꯌꯥꯔꯤ ꯀꯩꯅꯣ꯫ ꯕ꯭ꯌꯨꯇꯤ ꯕꯤꯁꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗ꯭ꯔꯕꯗꯤ ꯕꯤꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ
mahangna beauty bu soidana chathokragani adu oiba taragadi aikhoina bis asi sauhannaba beauty asi mafam asida adumak thamlasi haina asumna Rosalind amadi Hortensia na khanarami hapta adumadi Rosalind amadi Hortensia ani adu beauty da yamna phaba sarami makhoi ani na beauty bu yamna luna tawrami khungangi achikpa mafam singda mahakpu pubiduna nungai ba wari mayam ama sabirami Rosalind amadi Hortensia na mahakpu nungsibire haina beauty na khalami hapta adu loisilakpa adudadi beauty na mahak bis ki manakta chatlage haina hairami matam asida mahak ki masi ani adu kaplaglami aduga mahak hapta amatanga leikho makhoina mahakpu yamna nungsi aduna mathangi hapta amaga leikho haina hairami beauty mahak kari tawgadabano haiba khanglamde maram asina mahak mathangi hapta amaga leirage haina leplami beauty na khali aihak leitrabadi bis yamna waram lagani amaromdana amuk aihak ki imung manunga numit kharani sangthana lainingli phare mathangi hapta da oina mahak ki manakta chatlage haina mahakna khalami beauty su mahak bis ka unadaba amadi wari sanaba phangdaba aduda mahak su yamna nungairamde mahak su bispu nungsibagum pharaklami numit tarani gi matung beauty na bis ki mang ama manglami mahak ki mamang aduda bis sigadawbagi tawrami bis na chonthangna asumna hairaki ngasiga thana numit tarani sure nahak yaudana leirakpa nahak leitrabadi aihak chaba thakpa tumba amata yadre aidi nahak yaudana hingba ngamloi beauty makeup khangthok tholaki aduga wakhal tawraki aihak leitrabadi bis yamna waram lagani aihak yamna thunamak chatlagi madudagi mahakna makhutta siriba khudop yayoiba adu mahakki phamungda lauthokuna thamlami mahakna khalli bis asi masak yamna thijarabasu mahak yamna minungsi leiba miyoini aina mahakka luhongba pandriba asi karigino aigi iche sing asidi nupa masak phajaba loina phangi adubu makhoi nungaina leibadi ngamde asi khalladuna mahak tumthakirami mathangi numit adudadi mahak biski yum aduda mahak ki ka aduda hogalaklami ngasidi phajaraba phirol setlage haina beauty na khalami numidangi chaklen chaba matam oirakle adubu mafam aduda bisti laklamde mahak lakriba asi karigino mahak kadai da leikrabajano haina beauty na khalami mahakna thong adu hangdoktuna bispu kauduna thirami adubu mahakna lanban adu koiduna thibadasu bis thoglaklamde madudagi beauty na mahakki mamang adu ningsinglaklammi madudagi mahakna bis na taaduna leiriba leikol aduda laklami mafam aduda bis taaduna leirami beauty na chenchinduna bis tu hinglibra sirabra haiduna mihun yenglami mahakki mihun adu chongli khangbadagi bis sidri haiba mahakna khanglami madudagi beauty na makhol thokna bis nahak sikhiba yaroi nahakna aigi ipuroiba oigadabani aidi nahak yaudana hingba ngamloi ai nahak punungsi haina makhol thokna kaplami madudagi ikhang khanghaudana konung adu maina pungan ngalaklami aduga atiyada masu gi bomula mayam ama tharaklami beauty na ingak thokleba thodok adu yenglami madudagi mahakna bista amuk onsillaktuna yenglaki adubu biski mahutta mafam aduda yamna masak matau fajaraba nupa ama leiramba aduda mahak pungak ngaklamni nupa aduna hairaki beauty nahakpu aina hainingai leitana thagachari haujikti aingonda leiramba sap adu kokhre beauty na ingak ngakna masak matau fajaba nupa aduda bisti kadaida chatkhre haina hangi nupa aduna aihak bisni haina hairami beauty na mahak kanano khangde haina hairami naha pakhang aduna hairaki aihak Rajkumar amani aduga konung asina aigi konungni mamangai matam amada jadu haibi nupi amana aingonda sap ama tawrami hairiba sap asi asengba nungsiba khaktana kokhanba ngamgani haina mahangna takpirami haujikti nahaki nungsiba asi asengba nungsibani haiba aihak khangne madudagi Rajkumar aduna nupi adugi khudang adu pairami aduga beauty da mahaka luhonglasi yarabra haina hairami
ꯕ꯭ꯌꯨꯇꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯕ꯭ꯌꯨꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯗ ꯕ꯭ꯌꯨꯇꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯗ ꯍꯥꯏꯔꯝꯃꯤ, "ꯕ꯭ꯌꯨꯇꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯊꯧꯖꯥꯜ ꯍꯩꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯂꯨꯍꯣꯡꯉꯨ ꯑꯗꯨꯒ ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯌꯨ." ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯒꯤ ꯃꯆꯦ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯇꯟꯕꯤ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯨꯔꯇꯤ ꯑꯣꯜꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯕ꯭ꯌꯨꯇꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯑꯁꯤ ꯃꯨꯔꯇꯤ ꯑꯣꯏꯖꯔꯕꯁꯨ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕ ꯎꯕ ꯐꯪꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯌꯨꯇꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯗꯨꯒ ꯕ꯭ꯌꯨꯇꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯃꯊꯪ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫